ꯄꯨꯡꯁꯦ ꯌꯧꯅ ꯇꯥꯔꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯊꯕꯛ ꯑꯃꯁꯦ ꯍꯥꯏꯕꯗꯅꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯝꯅꯦ ꯏꯅꯝꯃ ꯀꯩꯗꯧꯔꯤꯌꯦ ꯏꯅꯝꯃ ꯇꯥꯆꯧ ꯍꯣꯏ ꯁꯦꯠꯅꯕꯅꯦꯅ ꯑꯩꯅ ꯆꯩꯔꯥꯎꯕꯒꯤꯅꯦꯅ ꯈꯨꯗꯩ ꯑꯃꯃꯝ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯏꯅꯝꯃꯒꯤ ꯁꯤꯔꯣ ꯅꯪ ꯄꯨꯔꯛꯏꯁꯦ ꯍꯣꯏ ꯏꯅꯝꯃ ꯑꯗꯣ ꯏꯅꯝꯃ ꯌꯨꯝꯗꯁꯨ ꯊꯕꯛ ꯆꯠꯇꯣꯏꯔꯣ 이ꯅꯝꯃ ꯍꯣꯏ ꯑꯩꯁꯦ ꯆꯩꯔꯥꯎꯕꯩ ꯄꯣꯠ ꯆꯩ ꯂꯩꯒꯦꯅ ꯊꯣꯛꯂꯛꯄꯅꯦ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯈꯨꯗꯩꯁꯤꯗꯤꯅꯦ ꯁꯦ ꯅꯪ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯣꯗ ꯑꯩꯈꯣꯏ ꯅꯣꯏ ꯇꯥꯆꯧꯒꯤ ꯁꯤꯗꯩ ꯍꯦꯟꯅ ꯇꯥꯡꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯅꯪ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯣ ꯌꯥꯔꯦ ꯄꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯊꯕꯛꯁꯦ ꯆꯠꯀꯦ ꯇꯧꯕꯅꯦꯕꯀꯣ ꯅꯪ ꯇꯥꯆꯧꯗꯤ ꯊꯣꯛꯂꯛꯑꯅꯤ ꯑꯩ ꯃꯥ ꯉꯥꯏꯔꯝꯃꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯠꯇꯣꯔꯦ ꯑꯗꯣ ꯅꯪ ꯀꯩꯀꯩ ꯆꯠꯂꯣꯗ ꯌꯥꯔꯦꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯕꯛ ꯆꯠꯊꯣꯛꯎꯔꯒꯦꯕ ꯀꯩꯗꯧꯔꯨꯅꯤ ꯅꯪ ꯁꯤꯒꯨꯝꯕ ꯑꯃ ꯊꯤꯜꯂꯛꯑꯒ ꯑꯩꯅ ꯅꯨꯡꯁꯤꯗꯧꯁꯨ ꯂꯩꯇ꯭ꯔꯦ 이남아 이남아ꯒꯤ ꯇꯥꯆꯧꯒꯤ ꯈꯨꯗꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯅꯠꯇꯤꯌꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯂꯥꯛꯄꯅꯤ ꯇꯥꯆꯧ ꯍꯣꯏꯒꯤ ꯁꯦꯠꯅꯕꯅꯦ ꯍꯥꯏꯗꯨꯅ ꯅꯆꯟꯅ ꯉꯝꯖꯕ ꯈꯨꯗꯣꯟ ꯑꯃꯇꯪ ꯄꯨꯖꯔꯛꯄꯅꯤ 이남아 ꯂꯧꯁꯟꯕꯤꯌꯨ ꯑꯩꯁꯦ ꯅꯪꯒꯤꯗꯨꯒꯤ ꯗꯥꯏꯂꯣꯒꯇꯨ ꯇꯥꯅꯤ ꯈꯟꯕꯗꯅꯤ ꯅꯥꯀꯣꯡꯒꯁꯦ ꯆꯤꯛꯄꯗ ꯂꯣꯏꯔꯦ ꯊꯕꯛ ꯑꯝꯇ ꯆꯠꯀꯦ ꯇꯧꯕꯅꯦ ꯌꯥꯔꯦ ꯆꯠꯂꯨꯁꯦ ꯍꯣ ꯇꯥꯃꯣ ꯀꯩꯗꯧꯔꯤꯒꯦ ꯊꯣꯛꯂꯛꯑꯣꯕ ꯊꯕꯛ ꯑꯝꯇ ꯆꯠꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯁꯣꯔ ꯅꯩꯔꯒ ꯂꯩꯒꯗꯕꯅꯤ ꯇꯧꯔꯤꯁꯦ ꯂꯧꯔꯤꯕ ꯏꯕꯦꯝꯃ ꯅꯪ ꯈꯨꯗꯩꯗꯣ ꯑꯩ ꯀꯣꯟꯅ ꯂꯧꯔꯒꯦꯀꯣ ꯀꯅꯥꯗ ꯅꯪ ꯄꯤꯊꯣꯛꯎꯔꯣ ꯅꯪ ꯃꯣꯍꯩꯒꯤꯗꯤꯅꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯅꯪ ꯇꯥꯆꯧꯒꯤꯁꯨ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯆꯟꯗꯣꯟꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯒꯧꯔꯗꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯦꯗꯣ ꯑꯗꯣ ꯁꯤꯗ ꯂꯥꯛꯄꯗꯗꯤ ꯁꯦ ꯅꯅꯝꯃ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨꯁꯦ ꯁꯦ ꯂꯥꯏꯕꯛꯇ ꯅꯝꯃꯤꯕꯁꯦ ꯂꯩꯁꯥꯅꯦ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯏꯗꯅ ꯂꯥꯛꯑꯣ ꯑꯗꯒꯤꯗꯤ ꯅꯥꯆꯣꯝꯁꯤꯅ ꯏꯕꯦꯝꯃ ꯐꯅꯁꯨꯅ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯃꯧ ꯑꯣꯏꯔꯗꯤꯅꯦ ꯅꯥꯆꯣꯝꯗꯣ ꯁꯦ ꯌꯦꯠꯇ ꯆꯤꯡꯒꯗꯕ ꯌꯦꯠꯇ ꯑꯣꯏꯗ ꯆꯤꯡꯒꯗꯕ ꯅꯠꯇꯦꯀꯣ 이남아 ꯚꯤꯗꯤꯑꯣꯅꯤꯅ ꯑꯣꯏꯗ ꯁꯨꯝ ꯆꯤꯜꯂꯕꯅꯤ ꯁꯤ ꯊꯣꯛꯇꯅꯕ ꯉꯍꯥꯟꯋꯥꯏꯅ ꯅꯨꯄꯥ ꯑꯐꯕ ꯂꯩꯔꯤꯀꯥꯟꯗ ꯏꯅꯥ ꯀꯔꯥ ꯈꯨꯟꯕꯗ ꯃꯌꯨꯝ ꯄꯥꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯕꯥꯃꯣꯟ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯈꯨꯗꯩꯅꯦꯅ ꯑꯄꯤꯛꯄ ꯈꯔꯒ ꯄꯨꯔꯛꯑꯒ ꯆꯠꯂꯣ ꯍꯣ ꯇꯥꯃꯣ ꯅꯪ ꯑꯗꯨꯝ ꯂꯩꯔꯣ ꯅꯪ ꯊꯕꯛ ꯑꯝꯇ ꯆꯠꯁꯦ ꯍꯥꯏꯕꯗ ꯆꯣꯔꯣ ꯂꯩꯕ ꯅꯨꯄꯥꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯋꯣꯏꯕ 이남아ꯅ ꯂꯧ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯇꯥꯆꯧꯒꯤꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯔꯛꯄ ꯈꯨꯗꯣꯟꯁꯦ ꯇꯥꯆꯧꯒꯤ ꯃꯐꯝꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯆꯟꯅ ꯈꯜꯂꯒꯦ ꯅꯆꯟꯗꯤ 이ꯕꯨꯡ ꯏꯄ꯭ꯋꯥꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯇꯥꯆꯧꯕꯨ ꯄꯣꯛꯃꯤꯟꯅꯕ 이ꯕꯨꯡꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ 이남아ꯅ 이남아 ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯒꯅꯦ ꯄꯤꯒ ꯑꯝꯇ ꯇꯥꯔꯛꯑꯅꯨ ꯆꯠꯂꯣ ꯀꯅꯥꯗꯅꯣ ꯄꯤꯔꯨꯔꯣ ꯅꯪꯒꯤ ꯈꯨꯗꯩꯗꯣ ꯑꯗꯨꯝ ꯇꯧ ꯂꯩ ꯃꯁꯤ ꯅꯨꯄꯥ 이남ꯇꯣꯟꯅꯁꯨ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯊꯤꯅ ꯉꯥꯡꯉꯛꯑꯗꯤ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤ ꯐꯖꯕꯝꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯑꯩ ꯆꯪꯉꯒ ꯌꯦꯡꯉꯒꯦ ꯇꯥꯇꯣꯟꯒꯤ ꯈꯜꯂꯒ 이남아! 이남돈! ꯍꯩꯃꯥ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯤ 이남아 ꯅꯆꯟꯅ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯑꯃꯃꯝ ꯄꯤꯔꯨꯒꯦꯅ ꯂꯥꯛꯏꯅꯦ ꯑꯩꯅ ꯍꯟꯗꯛꯇꯤ ꯀꯅꯥꯁꯨ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤꯅꯦ 이남아 ꯃꯌꯥꯝꯗꯤ ꯌꯧꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯏ ꯐꯝꯃꯨ ꯂꯥꯛꯑꯣ ꯌꯥꯅꯤ 이남아 ꯐꯝꯃꯣ ꯑꯩ ꯁꯤꯗ ꯄꯤꯔꯝꯃꯒꯦ ꯀꯩ ꯌꯥꯗꯣꯏꯅꯣ ꯉꯥꯏꯍꯥꯛꯇ ꯐꯝꯃꯁꯨ ꯆꯥꯒ ꯊꯛꯈꯤꯁꯦ ꯍꯥꯏꯕ ꯑꯩꯅꯅꯦ ꯍꯟꯗꯛꯇꯤ ꯅꯤꯉꯣꯜ ꯃꯌꯥꯝꯁꯤꯡꯁꯦ ꯅꯤꯉꯣꯜ ꯃꯁꯤꯡ ꯊꯤꯔꯒꯅꯤ ꯇꯤꯜꯍꯧ ꯄꯤꯗꯅ ꯊꯥꯔꯤꯅꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯐꯝꯃꯨꯁꯦ ꯑꯗꯨ ꯁꯤꯗ ꯐꯝꯃꯨꯁꯦ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪ ꯉꯁꯥꯏꯗꯒꯤ ꯇꯨꯞꯊꯔꯤꯁꯤꯕꯣ 이남아 ꯇꯥꯇꯣꯟꯒꯤꯅꯤ ꯍꯥꯏꯗꯅ ꯅꯆꯟꯅ ꯂꯩꯇ ꯑꯉꯝꯕ ꯈꯨꯗꯣꯟ ꯑꯃ ꯄꯨꯖꯔꯛꯄꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯐꯝꯍꯜꯂꯕꯅꯦ ꯁꯤ ꯇꯝꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯅꯤꯉꯣꯜ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯍꯔꯥꯎꯖꯔꯤꯕꯅꯤꯅꯦ ꯅꯪ ꯇꯥꯇꯣꯟꯅꯁꯨ ꯉꯔꯥꯡꯗꯒꯤꯅꯦ ꯁꯣꯜꯂ ꯂꯩꯔꯤꯁꯦ ꯑꯁꯣꯝꯗ ꯏꯇꯩꯃꯔꯨꯝꯒꯤꯗꯤ ꯄꯤꯔꯨꯔꯕꯣ ꯑꯩ ꯄꯤꯔꯨꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯒꯦ 이남아 ꯆꯪꯉꯛꯑꯅꯨꯒ ꯍꯥꯏꯔꯕ ꯍꯥꯏꯔꯛꯇꯦ ꯅꯆꯟ ꯍꯣꯏꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯂꯩꯇ ꯇꯥꯇꯣꯟꯒꯤ ꯈꯔ ꯄꯨꯔꯛꯄ ꯅꯠꯇꯅ ꯑꯇꯩꯁꯨ ꯑꯩꯒꯤꯗꯤ 이ꯕꯨꯡ ꯏꯄ꯭ꯋꯥ ꯄꯣꯛꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯃꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯄꯨꯔꯛꯇ꯭ꯔꯦ 이남아 ꯏꯆꯦꯅꯕꯨ ꯀꯩ ꯍꯥꯏꯔꯛꯀꯦ 이남아 ꯏꯆꯦꯅꯗꯤ ꯀꯩ ꯍꯥꯏꯔꯛꯑꯒꯦꯕ ꯅꯪꯅ ꯍꯥꯏꯔꯤꯁꯦ 이남아 ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯨꯋꯣ ꯄꯣꯠ ꯆꯩ ꯄꯨꯈꯣ ꯉꯥꯏꯈꯨꯋꯣ ꯏꯕꯦꯝꯃ ꯀꯩꯅꯣꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯩ ꯍꯥꯏꯔꯛꯑꯖꯥꯠꯅꯣ ꯍꯟꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯟꯗꯛꯅꯕꯨ ꯀꯩ ꯍꯥꯏꯔꯛꯑꯖꯥꯠꯅꯣ
ꯑꯩꯅ ꯁꯨꯝꯕ ꯑꯩꯅ ꯂꯥꯡꯉꯨꯔꯤ ꯃꯌꯥꯝꯁꯤꯒ ꯃꯥꯅ ꯇꯧꯔꯤꯁꯤꯒ ꯑꯩ ꯑꯝꯇ ꯍꯪꯉꯨꯈꯤꯗ ꯅꯤꯉꯣꯟꯒꯤ ꯃꯄꯣꯛꯁꯦ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕ ꯂꯥꯏꯔꯕ ꯌꯨꯝꯗ ꯆꯦ ꯀꯥꯂꯛꯑꯦ ꯆꯦ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤꯗꯤ ꯅꯪ ꯂꯥꯛꯑꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯛꯑꯒ ꯌꯦꯅ ꯈꯥꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯆꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯅꯦ ꯆꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯀꯞꯄꯝꯃꯤꯔꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯗꯤ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯜꯂꯨꯀꯣ ꯅꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯆꯦꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯏꯅꯝꯃꯍꯣꯏ ꯃꯌꯥꯝꯅ ꯅꯆꯦꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯃꯩ ꯃꯈꯣꯡꯇ ꯁꯝꯅꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦꯕ ꯃꯣꯏꯅ ꯂꯧꯕꯤꯗ꯭ꯔꯦ ꯏꯅꯝꯃꯍꯣꯏꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯈꯨꯗꯣꯜ ꯂꯧꯍꯧꯗ꯭ꯔꯤꯔꯣ ꯏꯆꯦ ꯃꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯅꯆꯦꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯇꯣꯛꯏꯁꯦ ꯀꯞꯄꯨꯔꯣ ꯇꯣꯛꯑꯣꯕ ꯑꯩꯅꯦ ꯏꯃꯥ ꯍꯣꯏ ꯀꯧꯔꯨꯒꯦ ꯇꯣꯛꯀꯣ ꯑꯩ ꯏꯃꯥ ꯍꯣꯏ ꯀꯧꯔꯨꯒꯦ ꯀꯞꯄꯒꯅꯨꯀꯣ ꯏꯆꯦ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯇꯧꯔꯦ ꯏꯃꯥ ꯀꯧꯔꯨꯒꯦ ꯏꯃꯥ 이게마 그러면은 이게 원래 이거 사이드가 들려 혹시 해나 형들 그대로 것이 얘나 가지다 이놈아 난 싸다만 얘나 아이는 이놈아 가리기는 대해봐 하고 그래 시랑 따도나네 한대기네 하면 나바라 담이니세 시네네 따도나 라 시네네 이렇게 이놈아 가나디 그래 이놈 비디오시다 세야말래 부락번 냈지 난 따도나 난기 바라네나 내 비락번 해봐 바라 오이라가 싸로 이놈아 난 레이버스 나티세 살로세 이놈아 그기는 남라데 하마라우리 두고 비디오였는데 신부 이니고 빼사세 hoyni adubudi sumne aina video iramdra nongonda pika dawsle 이놈아 aisu khangdreda 아이수 ꯊꯦꯡꯉꯦ ꯑꯗꯣ ꯏꯅꯝꯃ ꯅꯤꯉꯣꯟꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯜꯂꯦ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯥꯡꯕꯒ ꯆꯣꯡꯕꯒ ꯁꯥꯟꯅꯔꯝꯕꯗꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯏꯅꯝꯃ ꯑꯩꯁꯨ ꯆꯠꯄ ꯇꯧꯔꯒꯦ hoyni sise hapsanbirake lao ꯚꯤꯗꯤꯑꯣꯁꯨ ꯁꯥꯡꯃꯜꯂꯦ 이ꯅꯝꯃ ꯍꯣꯏ ꯃꯌꯥꯝ hoy ꯂꯩꯕꯒꯤ losalas lao 이ꯅꯝꯃ ꯍꯣꯏ ꯃꯌꯥꯝ ꯂꯩꯕꯒꯤ ꯑꯩ ꯂꯥꯛꯄꯅꯤ 이ꯅꯝꯃ ama phatabigi sindu ulagu ꯍꯣꯏ ꯋꯥꯈꯜꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤꯕꯨ ꯁꯦꯠ ꯁꯣꯡ ꯑꯃ ꯁꯛꯑꯒ ꯌꯨꯝꯗ ꯍꯟꯈꯤꯒꯦ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗꯕꯨ ꯂꯦꯞꯂꯨꯅꯤ